Council of Higher Secondary Education Manipur Loba Class 12 exam ki question paper leak oibiki wathokta mapung oina chenabadagi cybercrime police na fakiba Paradise English School Thobalda exam SOOC amadi SI oiba oza ahum Zeel da thazinkhrai Zeel yokraba oza ahum adudi Wangjingda leiba YK College ki Economics Department Assistant Professor su oiba aduga Paradise English School Exam Center ki Supervisory Officer oiba Thobal District Thobal Khetri Lekai deki Khangimbam Arundas Chahi Humfu Apopale Kidraba KH Bir Chandra Exam Center asigi official in charge oiba duga school asigi na biology ki oza oiba Thobal District ki Khongzom Bazar deki Sapam Sibadatta Chahi Kuntra Manga Apopa S Manibabu amadi Exam Center asida supervising invigilator oiba aduga school asidana biology ki oza oiba Imphal East District ki Yairipok Tulihal Laishram Lekai deki Laishram Pravin Chahi Kuntra Mathoi Apopa L Jadumani ni Hariba oza ahumasi cybercrime police na wathog asiga mari lainana faraba matungda tha asigi nipanda jail yaukraba Paradise English School gi oza ani aduna haidorakpadagi matung inna tha asigi manga da fakibani Loinana ngasi fawba police remand lauthaduna thijalaba matung CGM Imphal West ki mamang da puthoki court puthoklaba matung judge na oza ahum asibu jail da thamnaba yathang pikhibani hairi panbe habadi tha asi hum da pangthokiba exam gi question paper adu exam haugadaba minute kunithoi rom watlingai da WhatsApp group khara da viral orakhibani question viral orakpadagi mahiroi lob desam amadi sukna council da pau pirakpadagi council na cybercrime police da wakatpadagi hauzik fawbada chenabo oza manga fakibani Loinana hauzik su case asibo cybercrime police na makhata na kanna thizinduna chenabo khudimak fagat na bohonari